आकाशवाणी इम्फाल Ngangbam Nganthoi na pau pajari Nongsub Asia da thokliba lan asina malemgi energy gi kaithel da saitheng pirakliba asigi yenglaga Bharat Sarkar na leba asigi miyam gi yenglaga petrol amsung diesel da loramba excise duty liter amada lupa 10 gi sangda hanthahna balokhiba warepu Mukhyamantri Yumnam Khemsana thagatpa phungdorakli Social media da thagalakpa warol amada Sri Khemsana hai Pradhan Mantri Narendra Modi na lusingba sarkar na lawrakliba khongthang asi Nongsub Asia da thokliba lan asina maram oiduna malemgi energy gi kaithel da saitheng pirakpa potchegi mamal hengelakpagi saithengdagi Bharat ki miyambu ngakthoknanabani Imphal East Imphal West Kaksing Bisnupur amasung Churachandpur da leriba IDP sing masa gi mayumda hanjanhanabagi matangda review meeting ama Rajyagi Griha Mantri Govindas Konthaujamna Sabapati oiduna pangthokre Social media da thaglakpa warol amada Sri Govindas na hai Rajya sida athuba matamda santi hanjanhanabagi maroiba khongthang ama oina lanjenaduna relief camp sing da leriba imung kaya masa gi mayumda hanjanhanabagi phibam leire Pradhan Mantri Narendra Modi amasung Griha Mantri Amit Shah gi lamjing makhada IDP sing tekta kaidana amasung darkar leiba tengbang sing piduna masa gi mayumda hanjanhanaba sarkar na kanna honari Malemgi atai mafam sing da pangthokna bagum Rajya sidasu World Theatre Day numit ngasi pangthokna khi Banyan Repertory Theatre BRT na sinduna ngasi Wangkhai Ningthem Pukri Mapal da leba theatre asigi complex da malemgi theatre numit thoram pangthokre thoram aduda wangang khibasingna khunai ama sembada theatre na loriba thodang kya gi matang da phungdokna khi numit asiga mari lenana ahanba interstate level drama festival ngasi Imphal gi high school police land da leba Manipur Dramatic Union da hokre ahoba numita Kanglei Theatre Khangaboki Leibak Leigi Manglan haiba drama utkhi Assam Rifles na sinduna miyamga hena phaba mari thamnanabagi pandamda mifama mangasi Kaksing Garrison da pangthokre mifama duda Assam Rifles ki makok thongbo official sing Civil Administration Thawbal Kaksing Chandel amasung Tengnopal Jilla singi Law Enforcement Agency singi mehu sing charuk yakhi mifama duda IDP sing masa gi mayumda hanjanhanba order management amasung amaga ipau phawna duna thabak tominanabagi matangda khanakhi Pradhan Mantri Narendra Modi gi pukninggi wa man ki baat ki sam kunthani thoi suba episode lakliba nomaijing numit ki ayuk pung 13 da Akashvani gi thongda sandokani Thauramasi AIR News DD News PMO amasung Enforcement Information and Broadcasting Mantraloy gi YouTube channel sing da su live streaming tawduna sandokani Thauramasi LRS Surachandpur da su sandokani Masigi Manipuri wahan thok Pradhan Mantri na wangang bahek loibaga Akashvani Imphal na sandokani Masi numit asimaki numitang pung 9 da su amuk hana sandokani dialect lol singdana ningthokaba numita sandokani Pradhan Mantri Narendra Modi na sabapati oiduna tongan ba rajya sing amasung union territory singi Mukhyamantri sing yauba mifama ma hauzik video conferencing gi khutang da pangthokli Nongsub Asia da hauzik thokliba lan asina rajya sing na sem sariba amasung paikhatliba thabak tharom sing mifama sida khanari mifama sida fuel supply inflation gi matang da kupna khanari Diesel amasung aviation turbine fuel ATF mapan lebakta thadokpada loromba export duty sarkar na hengetkhre Nongsub Asia da irang thokliba sigi yanglaga malemgi oina thawgi mamal hengelakliba marak asida leba sigi oina petrol amasung diesel da loromba domestic tax hanthahankhre Nongsub Asia da nongna oiriba phibamgi matangda interministerial mifamda wangangbada Central Board of Indirect Taxes amasung Customs ki chairman Vivek Chaturvedi na hai Khongthang asi leba sida diesel amasung ATF marang kaina phanghanaba amasung energy gi award palehendanaba paikhalakpani Petroleum amasung Natural Gas Mantraloy gi Joint Secretary Sujata Sharma na hai leba asigi refinery sing hanago mathau tawri amasung domestic LPG puthokpagi sang hanadagi hengetle mangna hai March 13 dagi hauzik phawbada commercial consumer sing da LPG ton lakh 13 rom pikre Nepal gi Rashtriya Swatantra Party RSP gi parliamentary party gi lusingba Balendra Shah Pradhan Mantri oina ngasi wasak lawkhre mahakna hauzik phawbagi oina leba adugi khwaidagi sahi nauba Pradhan Mantri oire Sri Balendra na Pradhan Mantri oina wasak lawkhiba matamda masagi sahi 35 khakta ngairi Nepal da nahasingna corruption amadi nepotism gi mayokta hokhiba irang adugi tungda Sri Shah miyamgi ahanba mihut oina mikhalda mai paktuna ngasi wasak lawkhibani Pauloi jare